ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜ ꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯃꯅꯤꯄꯨꯔꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯤꯌꯥꯏ ꯈꯣꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯍꯔꯗꯒꯤ ꯈꯔ ꯇꯥꯝꯅ ꯈꯔ ꯊꯥꯞꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯁꯨ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯑꯗꯨꯒ ꯃꯤꯒꯤ ꯃꯕꯨꯛ ꯅꯥꯅꯅꯕ ꯋꯥ ꯉꯥꯡꯖꯗꯕ, ꯂꯩꯖꯕ ꯈꯔꯅ ꯄꯦꯟꯊꯣꯛꯄ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥꯅꯤ꯫ ꯂꯤꯌꯥꯏ ꯈꯣꯝꯕꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯗ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯁꯨꯞꯅꯒꯤ ꯊꯥ 5-6ꯇꯃꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯅꯣꯡꯒꯥꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯕꯣꯛꯅ ꯌꯣꯛꯄꯤꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯕꯣꯛ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯃꯕꯣꯛ ꯑꯗꯨꯅꯒ ꯂꯩꯈꯤꯗꯕꯒ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯅꯥꯏꯇꯣꯝ ꯑꯁꯨꯝ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯇꯧꯗꯨꯅ ꯂꯤꯌꯥꯏ ꯈꯣꯝꯕꯤꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯤꯕꯤꯔꯤꯕꯅꯤ꯫ ꯂꯤꯌꯥꯏ ꯈꯣꯝꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯇ ꯅꯠꯇꯅ ꯁꯨꯕ ꯅꯣꯝꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯏꯟꯆꯤꯡ ꯂꯣꯡꯈꯣꯟ ꯑꯃꯗꯤ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯗꯁꯨ ꯃꯍꯥꯛꯀꯤ ꯂꯝꯕꯥ ꯈꯔ ꯇꯥꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯤꯌꯥꯏ ꯈꯣꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ꯫ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯂꯧ ꯈꯔꯁꯨ ꯂꯩꯖꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯧ ꯑꯁꯦ ꯎꯔꯗꯨꯅ ꯍꯤꯡꯈꯣꯜ ꯁꯝꯕꯟ ꯍꯣꯠꯅꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯈꯣꯟꯅ ꯀꯨꯝ ꯑꯃꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯣꯡ ꯇꯥꯕꯗꯒꯤ ꯀꯨꯝꯗꯨꯃꯗꯤ ꯏꯁꯤꯡ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯎꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯌꯥꯝꯈ꯭ꯔꯕ ꯂꯧꯁꯤꯡ ꯑꯗꯨꯁꯨ ꯏꯁꯤꯡꯅ ꯂꯣꯏꯅꯃꯛ ꯊꯨꯝꯖꯤꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯝꯗꯨꯃꯗꯤ ꯆꯥꯅꯅꯕ ꯋꯥꯠꯂꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯎꯔꯕꯅꯤꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯄꯥ ꯃꯈꯩꯁꯨ ꯃꯈꯣꯏꯅ ꯁꯨꯖ ꯅꯣꯝꯖꯈꯤꯕ ꯍꯣꯠꯅꯖꯈꯤꯕ ꯂꯧꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯏꯁꯤꯡ ꯊꯨꯝꯗꯨꯅ ꯃꯥꯡ ꯇꯥꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯃꯊꯥ ꯁꯥꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯤꯄꯥ ꯃꯈꯩ ꯑꯁꯨꯝ ꯂꯧ ꯏꯁꯤꯡ ꯊꯨꯝꯈ꯭ꯔꯕꯅꯤꯅ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯗꯅ ꯑꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯆꯥꯗꯕꯗꯤ ꯌꯥꯗꯤ, ꯊꯛꯇꯕꯗꯤ ꯌꯥꯗꯤ, ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯟ ꯇꯥꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯤꯄꯥ ꯈꯔ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯨꯅꯕꯒꯤ ꯋꯥ ꯈꯟꯅꯔꯛꯄꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯤ꯫ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯃꯍꯧꯁꯥꯗꯒꯤ ꯍꯧꯅ ꯂꯥꯡꯐꯩ ꯆꯠꯄ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯈꯪꯖꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯍꯧꯗꯣꯔꯛꯂꯕꯅꯤ나 ꯑꯃꯗꯤ ꯈꯨꯜ ꯑꯗꯨꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯂꯥꯡꯐꯩ ꯆꯠꯂꯤꯕꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯎꯕꯗ ꯃꯇꯥꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯌꯥꯎꯗꯨꯅ ꯃꯈꯣꯏ ꯅꯤꯄꯥ ꯈꯔ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯈꯨꯜꯗ ꯊꯕꯛ ꯁꯨꯅꯅꯕꯒꯤꯗꯃꯛ ꯂꯥꯡꯐꯩ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯅꯈ꯭ꯔꯦ꯫ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯂꯤꯌꯥꯏ ꯈꯣꯝꯕꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯍꯥꯛꯅ ꯂꯥꯡꯐꯩ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤꯅꯤ ꯍꯥꯏꯗꯅ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯂꯩꯍꯧꯒꯗꯧꯔꯤꯕꯁꯤ ꯂꯤꯌꯥꯏ ꯈꯣꯝꯕꯤ ꯃꯇꯣꯝꯇꯅꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯈꯜꯂꯨꯕꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯃꯈꯣꯡ ꯊꯥꯡꯗꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯤꯌꯥꯏ ꯈꯣꯝꯕꯤꯅꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯅꯨ, ꯃꯄꯥꯝꯂꯣꯝꯗꯒꯤ ꯑꯉꯥꯡ ꯈꯔ ꯀꯧꯔꯒ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯃꯄꯥꯝꯂꯣꯝꯗꯒꯤ ꯂꯥꯛꯄꯤꯅꯕ ꯃꯤꯁꯤ ꯏꯂꯩ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯂꯤꯌꯥꯏ ꯈꯣꯝꯕꯤꯅꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯕꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯤꯌꯥꯏ ꯈꯣꯝꯕꯤꯁꯨ ꯃꯇꯣꯝꯇ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯕꯗꯨ ꯇꯜꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯀꯔꯤꯒꯨꯝꯕꯗ ꯂꯥꯡꯐꯩ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯆꯍꯤ ꯑꯃ ꯃꯇꯧ ꯀꯝꯗꯧꯅ ꯂꯦꯟꯒꯅꯤ? ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡ ꯍꯤꯡꯒꯣꯜ ꯁꯝꯕꯟ ꯄꯨꯝꯅꯃꯛ ꯏꯁꯤꯡꯅ ꯊꯨꯝꯈ꯭ꯔꯕꯅꯤꯅ
ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯇꯉꯥꯏꯃꯛ ꯐꯗꯅ ꯂꯥꯡꯐꯩ ꯆꯠꯇꯕ ꯌꯥꯗꯗꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯂꯥꯡꯐꯩ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯄꯣꯔꯣꯟ ꯆꯦꯠꯅ ꯂꯣꯟꯗꯨꯅ ꯏꯃꯨꯡꯗ ꯆꯦꯠꯅ ꯂꯩꯔꯝꯃꯨ꯫ ꯀꯅꯥ ꯀꯔꯤꯅ ꯅꯨꯃꯤꯗꯥꯡꯗ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯕꯁꯨ ꯁꯨꯍꯥꯡ ꯍꯥꯡꯂꯨꯒꯅꯨꯀꯣ꯫ ꯅꯨꯄꯤꯅꯕꯨ ꯀꯧꯔꯛꯀꯦꯔꯥ ꯅꯨꯄꯥꯅꯕꯨ ꯀꯧꯔꯛꯀꯦꯔꯥ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯍꯥꯛ ꯉꯟꯇꯥꯁꯨ ꯇꯨꯝꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯕꯨ ꯉꯥꯏꯔꯝꯒꯗꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯜꯂꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯆꯥꯎꯈꯠꯅꯕ ꯍꯥꯏꯗꯨꯅ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ, ꯑꯩꯁꯨ ꯑꯗꯨꯛ ꯍꯥꯛꯅ ꯆꯦꯛꯁꯤꯟꯗꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯑꯩꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯒꯦ, ꯅꯍꯥꯛꯁꯨ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨ, ꯑꯗꯨꯒ ꯆꯍꯤ ꯑꯃ ꯆꯥꯕ ꯀꯣꯟꯅꯅꯕ 7 ꯁꯦꯟꯖꯥ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯎ ꯍꯥꯏꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯥꯡꯐꯩ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯈꯣꯏ ꯄꯥꯈꯪ ꯃꯆꯥ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯏꯇꯩꯃ ꯂꯤꯌꯥꯏꯈꯣꯝꯕꯤ ꯍꯥꯏꯔꯤꯕꯁꯤ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯍꯧꯖꯤꯛꯁꯨ ꯂꯥꯡꯐꯩ ꯆꯠꯈ꯭ꯔꯦꯗꯅ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅꯒ ꯂꯥꯡꯐꯩꯗꯒ ꯁꯤꯔꯕꯗꯤ ꯏꯇꯩꯃ ꯂꯤꯌꯥꯏꯈꯣꯝꯕꯤꯁꯤ ꯑꯩꯗꯤ ꯂꯧꯕ ꯉꯝꯅꯤ, ꯃꯧ ꯑꯣꯏꯖꯔꯁꯨ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯍꯦꯔꯥ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦꯅꯦ, ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯂꯨꯝꯖꯔꯝꯃꯤꯕꯗꯣ ꯑꯩꯅꯤꯅꯦ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯅ ꯁꯤꯔꯕꯗꯤ ꯑꯩꯒꯤ ꯑꯣꯏꯗꯅ ꯀꯅꯥꯒꯤ ꯑꯣꯏꯗꯣꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯨ ꯈꯔ ꯊꯛꯆꯜꯂꯒ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯂꯥꯛꯅꯔꯝꯕꯗꯒꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯀꯅꯥꯅ ꯍꯥꯟꯅ ꯀꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯍꯪꯂꯨꯁꯤ ꯂꯥꯎ꯫ ꯃꯍꯥꯛ ꯍꯧꯖꯤꯛ ꯇꯨꯝꯂꯝꯈꯤꯔꯣꯏ, ꯅꯨꯃꯤꯠ ꯇꯥꯕꯗ ꯉꯥꯏꯔꯤꯕꯅꯤꯅ꯫ ꯑꯗꯨꯅ ꯏꯇꯩꯃ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒ ꯍꯥꯟꯅ ꯀꯣꯏꯅꯔꯝꯂꯤꯕ ꯅꯨꯄꯥꯗꯨ ꯅꯪꯂ ꯑꯩꯔ ꯃꯥꯔ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯆꯪꯂꯒ ꯍꯪꯉꯨꯁꯤ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯄꯔꯞ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯕꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯕꯨ ꯀꯟꯅ ꯀꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯤꯌꯥꯏꯈꯣꯝꯕꯤꯕꯨ ꯀꯧꯔꯛꯄ ꯑꯗꯨꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯁꯨ ꯍꯧꯖꯤꯛ ꯃꯇꯝ ꯑꯁꯤ ꯇꯨꯝꯊꯕ ꯅꯠꯇ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯅ, ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯃꯉꯣꯟꯗ ꯀꯥꯔꯟ ꯇꯥꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕꯁꯤꯡ ꯑꯗꯨꯅ, ꯂꯤꯌꯥꯏꯈꯣꯝꯕꯤ, ꯅꯪ ꯁꯛ ꯅꯇꯧꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯅꯅꯥꯁꯨ ꯄꯪꯉꯤꯅꯦ ꯅꯪꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯀꯟꯅ ꯂꯥꯎꯗꯨꯅꯁꯨ ꯍꯥꯏꯔꯤ, ꯅꯍꯥꯛꯄꯨ ꯏꯍꯥꯟ ꯍꯥꯟꯅ ꯀꯣꯏꯕꯗꯤ ꯑꯩꯅꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯨꯞ ꯃꯪꯂꯦꯝꯅ ꯍꯥꯟꯅ ꯀꯣꯏ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ꯫ ꯃꯪꯂꯦꯝꯅꯁꯨ ꯍꯥꯏꯔꯤ, ꯅꯪꯗꯤ ꯑꯩꯅ ꯍꯥꯟꯅ ꯀꯣꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯀꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯄꯪꯂꯥꯎꯒ ꯂꯥꯎꯅꯔꯤ, ꯄꯪꯈꯠꯇ ꯈꯟꯅꯔꯤ꯫ ꯇꯧꯔꯤꯕ ꯑꯁꯤꯗ ꯂꯤꯌꯥꯏꯈꯣꯝꯕꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯊꯣꯛꯂꯨꯕꯗ ꯃꯉꯣꯟꯗ ꯑꯋꯥꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯊꯣꯛꯇ꯭ꯔꯤ꯫ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤ ꯌꯨꯝꯊꯣꯡꯄꯨ ꯑꯣꯏꯅ ꯇꯧꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯂꯒ ꯃꯥꯟꯅꯔꯨꯕꯁꯨ ꯃꯍꯥꯛꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯌꯨꯝꯁꯤꯡꯁꯤ ꯌꯥꯝꯅ ꯂꯟꯅ ꯇꯥꯟꯅꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯌꯨꯝꯒꯤ ꯃꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯨꯊꯠꯈ꯭ꯔꯤ꯫ ꯌꯨꯝꯒꯤ ꯃꯩ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯨꯊꯠꯈꯤꯕ ꯑꯁꯤꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯗꯨꯅ, ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯩ ꯃꯨꯠꯈ꯭ꯔꯤꯕ ꯑꯁꯤꯕꯣ? ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯂꯤꯌꯥꯏꯈꯣꯝꯕꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ, ꯀꯅꯥꯅꯣꯅꯦ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯤꯕꯁꯤꯕꯣ?
ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯂꯤꯌꯥꯏꯈꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯃꯄꯥꯜꯗ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯐꯨꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯑꯦ ꯆꯦꯜꯂꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯣꯛꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯉꯥꯏꯍꯥꯛ ꯃꯈꯣꯏꯅ ꯆꯦꯟꯈꯤꯕꯗꯣ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯄꯔꯞ ꯄꯔꯞ ꯆꯪꯈꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄꯤꯛꯅ ꯂꯩꯊꯗꯨꯅ ꯈꯟꯖꯤꯜꯂꯒ ꯊꯝꯂꯤꯕ ꯂꯥꯔꯇꯦꯟ ꯑꯗꯨ ꯑꯃꯨꯛ ꯃꯩ ꯆꯤꯡꯈꯠꯇꯨꯅ ꯈꯪꯉꯥꯟ ꯉꯥꯜꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯆꯜꯂꯤꯕ ꯑꯗꯨ ꯂꯣꯏꯅ ꯑꯃꯨꯛ ꯍꯣꯡꯗꯣꯛꯂꯤ ꯂꯤꯌꯥꯏꯈꯣꯝꯕꯤꯗꯣ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯃꯣꯏꯊꯥꯞ ꯅꯥꯏꯗꯨꯅ ꯇꯔꯦꯡ ꯆꯥꯛꯂꯤꯕꯗꯣ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯅꯤꯡ ꯊꯦꯛꯀꯠꯇꯨꯅ ꯆꯦꯟꯈ꯭ꯔꯤꯕꯗꯣ ꯅꯤꯡꯁꯤꯡ ꯂꯤꯌꯥꯏꯈꯣꯝꯕꯤꯗꯤ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯅꯔꯨꯔꯕ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯄꯨꯟꯁꯤꯟꯅꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯂꯤꯌꯥꯏꯈꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕꯨꯠ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯀꯧꯁꯤꯜꯂꯒ ꯂꯩꯃꯤꯟꯅꯔꯕ꯭ꯔꯥ ꯈꯪꯗꯦ ꯍꯧꯖꯤꯛ ꯊꯣꯛꯂꯛꯈ꯭ꯔꯤꯕꯗꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯅꯤ ꯃꯥꯅꯤ ꯅꯨꯄꯥꯅꯤ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯏ ꯍꯥꯏꯕꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯇꯥꯛꯊꯣꯛꯂꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯛꯊꯣꯛꯍꯟꯅꯤꯡꯗꯕ ꯑꯃꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯁꯟꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡꯗꯨ ꯉꯥꯡꯅꯗꯨꯅ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗꯨꯗ ꯃꯈꯣꯏ ꯉꯔꯥꯡꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯗꯤ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯍꯩꯃꯥ ꯅꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯇꯩꯃꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯅꯠꯇꯦꯅꯦ ꯇꯥꯃꯣꯅ ꯂꯥꯡꯐꯩꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯏꯇꯩꯃꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯤꯜꯂꯒ ꯂꯩꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯃꯁꯤꯕꯨ ꯀꯔꯤ ꯙꯔꯃꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥ ꯄꯨꯁꯤꯜꯂꯒ ꯒꯦꯒꯥ ꯒꯦꯒꯥ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯣ꯫ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯍꯦꯔꯥ ꯏꯇꯩꯃ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯉꯤꯗ ꯉꯔꯥꯡ ꯅꯠꯇ꯭ꯔꯣ ꯏꯇꯩꯃꯒꯤ ꯌꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯅꯨꯃꯤꯗꯥꯡ ꯊꯣꯛꯂꯛꯈ꯭ꯔꯤꯕꯗꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯈꯪꯍꯧꯔꯕ ꯖꯥꯠꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯈꯪꯂꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯂꯝꯕ ꯑꯗꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯉꯥꯏꯈꯣꯅꯦ ꯅꯈꯣꯏꯕꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯣꯏꯅ ꯃꯁꯛ ꯎꯍꯧꯔꯕ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯂꯥꯛꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯎꯍꯧꯔꯦ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯃꯁꯛ ꯎꯍꯧꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯑꯣ ꯉꯔꯥꯡ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯈ꯭ꯔꯤꯕꯗꯨ ꯅꯈꯣꯏ ꯑꯣꯏꯔꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯅꯤꯅꯦ ꯑꯩꯈꯣꯏꯅꯤꯅꯦ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯏꯇꯩꯃꯗ ꯀꯔꯤꯅꯣꯝꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯇꯩꯃꯒꯤ ꯌꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯐꯟꯗꯨꯅ ꯊꯣꯛꯂꯛꯈ꯭ꯔꯤꯕꯗꯨ ꯑꯩꯈꯣꯏ ꯎꯍꯧꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯑꯗꯨꯗꯒꯤꯗꯤ ꯅꯈꯣꯏ ꯅꯨꯄꯥꯗꯨ ꯎꯕꯗꯒꯤ ꯎꯗ꯭ꯔꯨꯡ ꯆꯦꯟꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯆꯦꯟꯕ ꯇꯥꯕꯅꯤꯅꯦ ꯑꯩꯈꯣꯏꯗ ꯐꯨꯔꯛꯀꯗ꯭ꯔꯥ ꯆꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯗꯨꯒ ꯀꯣꯟꯅ ꯈꯟꯊꯔꯨꯔꯒꯗꯤ ꯏꯇꯩꯃꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯔꯣꯟꯕ ꯊꯕꯛꯅꯤ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝ ꯇꯥꯛꯀꯅꯤ ꯍꯥꯏꯅꯔꯛꯄꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯍꯣ ꯇꯥꯎꯆꯣ ꯑꯩꯁꯨ ꯃꯗꯨꯃꯥꯏꯅ ꯂꯩꯀꯥꯏ ꯇꯥꯛꯀꯦꯅ ꯈꯜꯂꯝꯂꯤꯕꯅꯤ ꯅꯈꯣꯏꯅ ꯉꯔꯥꯡ ꯂꯥꯛꯂꯝꯕꯗꯨꯒꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯇꯥꯃꯣꯗꯨ ꯂꯥꯡꯐꯩ ꯍꯜꯂꯛꯂꯕ꯭ꯔꯥꯅ ꯍꯪꯕ ꯆꯪꯖꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯩꯀꯥꯏ ꯇꯥꯛꯎꯔꯣ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯁꯥꯎꯗꯨꯅ ꯈꯔ ꯀꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ
ꯂꯩꯀꯥꯏ ꯇꯥꯛꯄꯤꯒꯅꯨ ꯑꯩ ꯂꯥꯟꯖꯔꯦ ꯅꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩ ꯇꯧꯒꯦ ꯀꯥꯏꯗꯅ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯂꯩꯀꯥꯏ ꯇꯥꯛꯎꯁꯨ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯁꯥꯎꯅꯤꯡꯂꯗꯨꯅ ꯂꯩꯀꯥꯏ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯌꯥꯏ ꯈꯣꯝꯕꯤꯁꯨ ꯀꯔꯤ ꯑꯃꯠꯇ ꯊꯧꯁꯥꯗꯅ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯂꯩꯀꯥꯏ ꯇꯥꯛꯂꯨꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯍꯧꯔꯛꯇꯨꯅ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤ ꯃꯐꯤ ꯃꯔꯣꯟ ꯈꯔ ꯁꯨꯗꯣꯛꯂꯒ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯑꯗꯣ ꯐꯧꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤꯅꯣ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯏꯕꯨꯡꯉꯣ ꯑꯗꯨꯅ ꯍꯦꯛ ꯂꯥꯡꯐꯩ ꯆꯠꯈꯤꯕꯗꯒꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯁꯛ ꯅꯇꯧ ꯐꯖꯩ ꯍꯥꯏꯗꯅ ꯑꯗꯨꯛ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯁꯤꯗ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯈꯨꯕ ꯌꯥꯕ ꯊꯕꯛ ꯇꯧꯔꯦꯅꯦ ꯍꯥ? ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯀꯔꯤ ꯑꯃꯗ ꯚꯥꯞ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯚꯥꯞ ꯇꯥꯗꯕ? ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅꯤ, ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯆꯦꯟꯊꯣꯔꯛꯈꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤ꯫ ꯃꯁꯤ ꯆꯨꯝꯕ꯭ꯔꯣ? ꯅꯨꯄꯥ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯅ ꯑꯗꯨꯅꯦ ꯑꯩꯁꯨ ꯉꯥꯎꯔꯒ ꯂꯩꯔꯝꯂꯤꯕꯁꯤ꯫ ꯃꯈꯣꯏꯅꯁꯨ ꯍꯥꯏꯔꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯆꯦꯟꯊꯣꯔꯛꯂꯦꯗꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯃꯈꯣꯏ ꯅꯠꯇꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯇ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯇꯥꯅꯤꯡꯗꯦ ꯍꯨꯔꯥꯟꯕꯅꯕꯨ ꯍꯨꯏ ꯍꯥꯏꯒꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯅ ꯀꯗꯥꯏꯗꯒꯤ ꯌꯨꯝꯁꯦ ꯃꯌꯥꯝꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ, ꯇꯁꯦꯡꯅꯃꯛꯀꯤ ꯕꯨꯠ ꯂꯩ, ꯕꯨꯠ ꯂꯩꯕꯗꯨꯅꯕꯨ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯆꯦꯟꯊꯣꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯏꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ? ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯨꯝꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅꯁꯨ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯌꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯀꯔꯝꯍꯥꯏꯅ ꯇꯧꯏ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯏꯃꯨꯡꯗ ꯑꯗꯨꯝꯅ ꯅꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯆꯪꯂꯤꯕꯅꯣ? ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤ ꯑꯁꯤꯕꯨ ꯕꯗꯅꯥꯝ ꯄꯤꯗꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ, ꯀꯔꯤ ꯇꯧꯕꯒꯤ ꯆꯪꯉꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯊꯣꯡꯒꯥꯜ ꯐꯥꯎꯗꯨꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯡꯒꯥꯜꯗ ꯅꯨꯄꯥ ꯑꯃ ꯆꯪꯈꯤꯕꯗꯨ ꯎꯍꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯌꯨꯝꯗ ꯆꯪꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯧꯔꯨꯕꯗ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯊꯣꯔꯛꯂꯒ ꯑꯩꯈꯣꯏꯕꯨ ꯐꯨꯔꯤꯕꯅꯤ, ꯆꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ, ꯄꯪꯇꯝꯗ ꯇꯝꯁꯤꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅ ꯃꯈꯣꯏꯒꯤꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯐꯔꯦ ꯅꯈꯣꯏꯒꯤꯁꯦ ꯑꯃꯅ ꯉꯥꯡꯉꯤ ꯑꯃꯅ ꯆꯨꯝꯃꯤ, ꯑꯃꯅ ꯉꯥꯡꯉꯤ ꯑꯃꯅ ꯆꯨꯝꯃꯤ, ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯍꯟꯅꯔꯣ, ꯑꯗꯨꯒ ꯂꯤꯌꯥꯏ ꯈꯣꯝꯕꯤ ꯅꯍꯥꯛꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯈꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯛ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯆꯠꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯨꯄꯥ ꯑꯗꯣ ꯂꯥꯛꯄꯗ ꯌꯦꯡꯉꯨꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯁꯨ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯉꯧꯕ ꯐꯤꯖꯣꯜ ꯉꯥꯛꯇꯃꯛ ꯁꯦꯠꯆꯤꯜꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯣ ꯊꯥꯗꯣꯛꯂꯤ, ꯃꯃꯥꯏꯗ ꯑꯃꯨꯕ ꯃꯩꯈꯨꯝ ꯑꯃ ꯎꯞꯁꯤꯜꯂꯤ, ꯌꯦꯠꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯈꯣꯏ ꯑꯍꯜ ꯂꯃꯟ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯃꯁꯨ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯌꯨꯝꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯆꯪꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯃꯈꯣꯏꯁꯨ ꯍꯥꯏꯅꯔꯒ ꯂꯩꯔꯤꯕꯅꯤ, ꯍꯨꯔꯥꯟꯕ ꯐꯥꯁꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯌꯨꯝꯗ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯂꯤꯌꯥꯏ ꯈꯣꯝꯕꯤꯒꯤ ꯌꯨꯝꯗ ꯆꯪꯈꯤꯕꯗꯨ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯨꯝꯂꯒ ꯌꯦꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯈꯪꯍꯧꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯌꯥꯏ ꯈꯣꯝꯕꯤꯅ ꯃꯈꯣꯏ ꯆꯪꯉꯛꯂꯦ ꯍꯥꯏꯕꯗꯨ ꯂꯣꯟꯅ ꯎꯕꯗꯒꯤ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛ ꯀꯣꯏꯆꯠ ꯆꯠꯂꯤ꯫
ꯑꯗꯨꯝꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯗꯨ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯣꯏꯅꯃꯛ ꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯠꯂꯤ, ꯃꯁꯤ ꯂꯤꯌꯥꯏꯈꯣꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯀꯧꯔꯨꯕꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯥꯏ ꯐꯤꯉꯧ ꯁꯦꯠꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯌꯨꯝ ꯑꯀꯣꯏꯕꯗ ꯕꯨꯠ ꯊꯣꯛꯏ, ꯉꯔꯥꯡꯒꯤꯗꯨ ꯕꯨꯠ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯗꯨꯅ ꯃꯌꯥꯝꯗꯣ ꯁꯝꯖꯤ ꯈꯥꯏꯔꯒ ꯆꯦꯟꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯁꯨ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ, ꯍꯥꯏꯕꯗꯤ ꯐꯤꯉꯧ ꯁꯦꯠꯂꯒ ꯃꯃꯥꯏꯅ ꯃꯨꯁꯤꯟ ꯃꯨꯕ ꯕꯨꯠ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯃꯈꯣꯏꯁꯨ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯌꯥꯏꯈꯣꯝꯕꯤꯁꯨ ꯏꯃꯨꯡꯗ ꯄꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ, ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯕꯨꯠ ꯊꯣꯛꯑꯦ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ, ꯑꯗꯨꯅ ꯉꯔꯥꯡ ꯎꯈꯤꯕꯗꯣ ꯃꯈꯣꯏꯅꯁꯨ ꯂꯣꯏꯅꯃꯛ ꯃꯌꯥꯝꯗ ꯇꯝꯂꯤ꯫ ꯑꯗꯨꯒ ꯅꯍꯥꯟ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯎꯏ ꯍꯥꯏꯔꯤꯕꯗꯨ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯤ ꯅꯠꯇꯦ, ꯃꯗꯣ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯌꯨꯝꯗ ꯂꯩꯕ ꯕꯨꯠꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯈꯣꯏꯔꯝ ꯊꯣꯛꯁꯤ, ꯑꯗꯨꯅ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯅ ꯃꯆꯦ ꯃꯅꯦꯝ ꯈꯔꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ, ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯕꯁꯨ ꯀꯤꯔꯅꯤ, ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯅ ꯋꯥꯔꯦꯞ ꯇꯥꯕꯗꯒꯤ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯀꯌꯥꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯤꯟꯅꯗꯨꯅ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯂꯥꯡꯐꯩ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯈꯤ, ꯑꯗꯨꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯤꯌꯥꯏꯈꯣꯝꯕꯤꯗꯣ ꯃꯄꯨꯔꯣꯏꯕꯒ ꯑꯃꯨꯛ ꯍꯟꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯤꯌꯥꯏꯈꯣꯝꯕꯤꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯤꯕꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯍꯧꯅ ꯅꯣꯛꯂꯤ, ꯑꯗꯨꯒ ꯂꯧꯁꯤꯡ ꯆꯥꯎꯕꯤꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯅꯣꯡꯗꯣ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯑꯣꯏꯗꯕ ꯃꯔꯝꯅ ꯑꯃꯨꯛ ꯍꯧꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯂꯥꯡꯐꯩ ꯆꯠꯇꯕꯤꯗ ꯂꯤꯌꯥꯏꯈꯣꯝꯕꯤꯒ ꯄꯨꯟꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫